Ngasi tonga pausi amadi social media dagi lokal pausingi update pizari ahanbada maruiba pau ZLF Cell Style Commander in Chief Churachandpur dagi phagat pangamkre CRE isingani kunmari da mahut sinduna exam tharaba matungda RIMS da thabak taholambada chenaba Rajasthan macha police na fare Arambai Tingolgi Lusingba Korongan Bakhuman amadi PRO Robin Mangang Khwarapanggi social media update single loinana Nagagi khul ahumda KNAB amadi PDM na attack tawkibagi matangda Assam Rifles amadi Kuki militant singa mari lainai haina Choro village mantri gi maikaidigi phongdorakli Inner Manipur Parliamentary Constituency ki MP Dr. Angomja Bimol Akoizam gi social media update kan loinana drug ka konana faraba Memnai hing haukif asi KWU ga karigumba hiram amatada mari lainadi haina lawthokre Kamjong district ki thogdok foreign aggression ni ngamkhai ngakpagi thabak phel oire khulai paiba sing aduna makhoi KNAB gi member sing ni haina saktak jabaga loinana laman khumba lakpani hairam khi haina khunja sing gi maikei digi phongdorakli Awon ba pamliba youth sing mikap thoktuna kangkhong chairaba lamdam asi chendok minasi haina DPF ki maikei digi phongdorakli Chief Minister's Women's Economic Empowerment Scheme amadi lengaki chakot thorang sing kumbi kendra dadi BJP gi board khombagi khulai oina sizinare haina chanjoina phongdorakli Koharna phongdokhiba wafam laibak thibani haina kokomina phongdorakli Athauba singna lebaki damakta kathokiba kaya adu matam chupada kangomdana lehuragani haina Govindas na phongdokre Excise ki employee sing May 19 dagi cease work strike chatharagani haina association gi maikei dagi khangalakli Asanggi CM wasak lobagi thoromda CM Khemchanga loinana Manipur gi deputy CM animak saruk yagadori Manipur gi ministry expansion karamba matamda tawgadagi haiba haujikmaki khangba ngamdri Mirabai Chanu weightlifting championship ta yauroroi UNC Naga Women's Union amasung Ansamna Prime Minister Narendra Modi da memorandum pisinduna taksinkre Lengangna singtam animakta manaba meeting yengba ngamdaba asi khwaidagi hena laibak thibani haina Radhamani na phongdokre IDP sing mayumda hanjal hanabagi matangda lengaki oiba mifam pangthokre Adomna haujik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana haujik pausing amuk sandongna pijari aina thingkraba lalolop ama oiriba Jongam Liberation Front ZLF Indian Region ki Self-Styled Commander-in-Chief Security Force na phagat pangamle Manipur Police na phongdorokpagi matung inna Churachandpur District ki Geljang khul manaki Jongmon IDP settlement daki Bensat Pumjamang Taithul Chahinifu apokpa laikidraba Kopchun Thang hariba ZLF ki Self-Styled Commander-in-Chief asi tha asigi hokiba mapalda Churachandpur Police amasung mangasuba Assam Rifles ki apunba team amana Jongmonda leiba mahaki leifamdagi phagatkibani mahakpu ahanbagi oina wahang pahang chathaba matamda mahak Jongam Liberation Front ZLF Indian Region ki Self-Styled Commander-in-Chief ni haijaba masana phongdokchakhi mangondagi ZLF ki letterhead tarasu phangbangam khihairi New Delhi na loba common recruitment examination da mahut sinduna exam tharaba matungda Resident Institute of Medical Science RIMS Imphal da thabak tawrkhiba mioi ama mari leinaba official singna khanglakpadagi thabaktagi lokthokraba matungda thodok aduda haktengnana maru oina chenabani haiba Rajasthan dagi Jerota ward number 2 dagi Jitendra Mina kauba sahi kuntrarom suraba apokpa laikidraba Bajranga Lal Mina hariba mioi asina RIMS ki authority na police da tawrkhiba complaint amagi matung ina phaba ngamkhre RIMS ki authority na police da tharakhiba complaint aduda AIIMS na loba common recruitment examination lisingani kunmanga da mahut sinduna exam tharaba matungda RIMS da aranba mongda thabak tawi haina maral siri hiram asiga mari lainana assistant public prosecutor APP na courta submit tawrakhiba report amagi matung inna police na faraba Jitendra Mina lisingani kunmari da recruitment examination ki damak schedule tribe category da apply tawrakhi hariba examination asi lisingani kunmanga ki February kunmanga da Bhubaneswar Orissa da pangthokhi mahakna phangba marksingi matung inna Jitendra Mina RIMS da August 19 lisingani kunmanga da multitasking staff ki post da appoint tawkhi post selection formalities ki matung inna mahaki facial iris
प्लाम अमदी बायोमेट्रिक वेरिफिकेशन चाही असिगी मार्च 16 दा तौखी हारी रिम्स ता चथखिबा वेरिफिकेशन प्रोसेसिंग अदुदा जितेंद्र मीनागी फिंगरप्रिंट अदुगा एग्जामिनेशन मनुंगदा भुवनेश्वर की एग्जामिनेशन सेंटर दा लौखिबा फिंगरप्रिंट अदुगा चानरमदबा थेंगनरखिबनी मसिगी मतुंग इन्ना महाक एग्जामिनेशन अदुदा फ्लॉट तौरे हाइबा खंगबा ngamkhibaga loinana rims tat police na complaint ama tawraba matungda tha asigi mangada rims gate mayadagi police na phaduna chief judicial magistrate Imphal West da tha asigi tarukta puthoktuna court na tha asigi 13 pauba police custody remand piduna lakhibani makha tarakpa arambai tingol gi update ta luchingba korong nganba khumana asumna hairi ngasi dagina sahi taragi mamangda kanglagi yaibirel sidaba upal paiduna wasakhi aikhoigi machoi taraba maitei punsingani madugi wasak adumak ngakna chachari honakhigani sida ngangna ningba ngangna sanu aikhoigi tophum thokpa adum tawgani lila tawgumsi aduk thamoi sokpa pendaba tronglawbigi thodok kudam changdam leirabadi puthora u NIA da pigera tawro miyam khangna tawsi marak asida thawoina arabai tingolga ichil inaw singa saunanaba khananaba sinba khara leire makhoi asi mina nekpa khunek soidana oiramgadra singnei asawba phathasi tengoloi amadi ichil inaw sing haibaga loinana aroibada asumnasu hairi arambai tingoldadi haurakanu singnage haina khalakanu singnaragadi singnabagi singnaba aroibida tawrakani tumgani noisu leiba ngamloi tin yotharaga khantharaga ngangba tamu wa ngangba yamna lubani wa yamna ngangningde gyan taw tawba ngamba midi tumina adum leibani ko haina sumnabde tawri arambai tingol gi makha tarakpa update ta PRO Robin Mangang khwairapumna social media da mahangna sumna phongdokli hainingba haijesanu badanam piningbasu pisanu aikhoina chumnata chatlaga loire hanthaba thaki miga manaba haunade lemde mina ngangnari khai aikhoi hena wangkhallakhibani ngasi tang 13 me 2023 ningthokaba nomit asidasu ireipak kidamakta chirangdagi athoba naha 19 na thokpiraktuna arambai tengolda wasak lobirakhi pumnamapu thagachari haina phongdokli Nagagi khul ahumda KNAB amadi PDF na attack tawkhibagi matangda Assam Rifles amadi kuki militant sing mari leinai haina Choro village mantri gi maikidigi social media da asumna phongdoktuna hairi Assam Rifles ka KNAB ga link leinai haibasi purup lei hana makoi tha manga da amukak laklambadu handakti hapta amada ahumlak marirak lai nahan KNAB na aikhoida nomai kapsilaklabasu Assam Rifles na karisu tawduna yengduna laikhiba aduna Assam Rifles amadi KNAB amadi PDF kuki militant singa link leinai mari leinai haibagi achobo khudam amani haina Choro village mantri gi maikidigi social media da phongdokre Makha tarakpada Inner Manipur Parliamentary Constituency ki MP Dr. Angomcha Bimol Akoijam gi official Facebook account ta asumna update amuk tawrakli Manipur University da NRC gi matangda khana khiba fai miyam paksanna hiram asida khana naba sinbiriba yamna su fai adubu mifam aduda thamkhiba wafam khara taruragadi aikhoi asi yagadaba khunai malaktre aikhoi loire amba gi mifam aduda aduk sengna Thamkraba NRC 1958 is non-statutory process and whatever is done or can be done now has to be a statutory process haibadu mawa laude haibagi mawongne laukhiba meaningful oiba thabak oina pangthokpa yaba thengthadana mitop khandoknaba ambagi mifamda laukhiba resolutions beyond that ufai leite mayam tawbiro executive power paiba natrasu inside and outside hiram asida tawba yaba tawkhre reach my limit tawbiro mayam fanaba my best wish angomcha bimol akoijam haina sumna update tawrakri Senapati District ki Tikulenda Security Force na Kuki Women's Union ki Secretary ni haiba memnai hing haukip koba nupi asiga loinana mioi ahum narcotics drugs singa konana fare haidiba pau asiga mari lainana Kuki Women's Union na memnai hing haukip asi union asida karigumba hiram amatada mari lainade security na drug konana faraba nupi asi union na masak khangba laite hairi banbayai Senapati District ki
Kulen Naka checkpoint security force na Bolero registration number NL07C5762 thoduna lakpa K Dobil Chahi Nifunithoi Lepham Lai Village Chenapati amasung Maruti Swift registration number AS04E3344 asida tongduna lakpa Matay Manau Memnai Hing Haukip Chahi Nifunithoi Cycle Bazar amasung mahaki mapuroiba Hengkhomang Haukip Chahi Nifutaret asidagi Sapon Kep Maributara Mapalda Haptuna Purakpa Brown Sugar KG ama point Nefu amasung sel oina lupa lising kuntra pagat pangam kibani miyoi sing asi drug corner na security force na pharaba matungda memnai hing haukif asi KWU gi general secretary ni haina sandorakpadagi KWU gi memnai hing haukip asi KWU gi general secretary natte union asiga mahaka karigumba hiram amatada mari lainade haiduna miyamna asigumba aranba pau asi thajabiganu hairakli Kamjong district ki border da leiba Tangkhul Naga khul ahum da India gi ngamkhai lansil laktuna Myanmar da base tawba kuki laloba singna changsil laktuna attack chathakiba thodok adugi matangda Ukhrul District Working Journalist Association ki team amana thigat kibagi report ta thodok asina Indo Myanmar ngamkhai paring ngak chenbagi thabak mapung oina fail oire haina mayek sengna phongdokhre Kamjong district ki ngamkhai paring da leiba Tangkhul Naga khul ahum Namli Wangli amasung Jet Joro khulda tha asigi taret ki ayukta Myanmar da base tawba kuki laloba sing changsil laktuna yum kaya mai tharam khiba amadi sana lupa amadi gari yauna lut tawkhiba thodok adugi mathangi numita Ukhrul District Working Journalist Association gi team aduna khulsing aduda haktengna chatuna yengsinki khongchat aduda thodok adugi matangda independent oina thigatpa howduna khunja singna phongdorakpa wafam sing record toksinbaga loinana kaya yamna amang ata thoki haiba khangdokpa loinana mafam adugi khunja singda mathang wahang pahang tawbada chathakhiba attack adu foreign aggression ni haiba wafam chap manana phongdok narakhi hairi paumi kangbu aduda khulsing aduna leiramba khunja singna phongdorakpada attack adu ayuki pung mari rom tabada chathaba haurakpani Indo Myanmar border lansilaktuna militant chahum rom aduna khulsing asi C circle tactical formation da koisilaga landa adu chatharakpani chap manaba matamda maikei kayadagi attack adu tawrakpani nongmai kapchilakpagi makol adu leptana churakpa nonga pangkhak oikhi bom amadi nongmai masing khangdana kapchilakpana thawai sing hingnanaba haiduna khunja sing manak nakpada leiba umang singda chenchinduna lotnakhi nonga lakpadadi yum kunithoi amadi dukan kaya ut onduna leiramkhi gari kayana amang ata thogan bata natana kaya amasu lot tawkhi paumi kangbu aduna Kamjong district headquarters da changjapam loduna leiriba khulsing asigi khunja singgasu unaduna wari sanakhi militant singi attack aduda Samnada hinghobi nupi amana phongdorakpada nongoi kapa howdringaida khulai paiba militant kaya mahaki yumda changlakhi amadi mahaki mapuroibabu namduna church da pukhi makoina aikhoibu namduna lai khurumhanbaga loinana asiba hakchang kharagi photo makoida utpaga loinana makoi asi laman khumba mapam asida laglibani haina phongdolamki hairi nupi aduna paumi kangbu aduda makhatana phongdorakpada numit aduda khulai paiba miyoising aduna makoi kuki National Army Burma KNAB gi member singni haina chaktak chabaga loinana makoina setliba phijol aduda KNAB gi symbol singchu loina yaukhi mahaki mitmang maktada makoi gi yum adu tumna mai thadok pikhi mai thahodaba haibaduna mahakna sectionna paihauba mobile gi lairik amaga mobile phone ga mahakna setliba chariba phirol adu khaktani mahak amasung mahaki mapuroiba sing adu militant sing aduna akanba mongda nongmai kapna ringai cherakta nanthok hokhibani hainasu akibaga loinana paudom lokhi amoromda Jet Joro khulgi authority gi maikeidagi mayek sengna militant sing adu Myanmar romdagi border lansilaklaga changlakpani haibagi kudam changdam pirakhi amadi border da leiba kuki khul ani ahumda KNAB amasung PDF ki fighter sing adu Myanmar dagi changlaknabagi lambi pibani haiba wafamsu thamlakhi militant sing aduna yum kaya mai thabada natana dukan kaya phakaiduna gari kaya huranduna laptop na sing mobile phone sing power bank sanalupa electronic item amadi sel kaya su lut tawkhre kabo bike teret amasu pukhi lut tawba gari sing aduna makhoina thoduna Myanmar romda chatkhi khunja kharana mayek sengna uhokhi haina su paudom lakhi militant sing aduda Mahindra jeep ama DI
pickup vehicle ama alto car ama swift car ama su amang ata thohalamki lakliba wafamdi aikoigi border guard sing kadaida laikhrabage haiba asini paumi kangbu aduna yengsinba aduda anakpada security force amata lairamba thengnakide ayuki pung mari dagi ayuki pung teret fawba leptana bom amadi nongoi masing khangdana kaptuna yum kaya mai thakiba lut tawkiba hairiba sanglaba matam aduda security force amatana militant sing adugi mathakta attack tawkiba laman khungkiba leite khunja sing khul thadukna duna lanjena khraba amadi militant sing mapam adudagi hankraba matungda security personnel sing loina lakpa ukhi amadi he nangaklibana security force na village pastor da loudspeaker sijina duna sen khiba khunja sing halaklo haina khangan baga loina na phibam punamak laksille kiningai oidre haina khangalu haina instruction pikhi hairi khunja sing na phongdorokpada Makoina Central Security Force ta thajaba amata leitere security forcing hana tha amada amungtang kulsing aduda laklamba adu handaki attack adu chatharamdai numit kharani gi mamangdadi yamna toina kulsing asida laktuna yengsinbaga loinana drone sizinaduna kulsing gi phibam singchu yengki security force ki member amana record toba video amada hindi da Soro Khul Burma dagi changlakpa KNB militant singna amang ata thokhalle haina wangangba mayek sengna taba asimakna foreign aggression ni haiba hena mayek senghale thodok asigi matangda Kamjong police na lokhatpa FIR da KNB gi militant ni chingnaba khulai paiba miyoi chamanga ngapi gani yangai humpurom Myanmar dagi changlaktuna yum kunithoi mai thadokraba amangata sogan khra nangle haina palli amaromdana UDDWJA gi finding asina May tarit ki thogdok adu icham chamba militant incident ama nate hana ningthina sem saraga India gi territory da changsilaklaga micham miyam gi mathakta chathaba foreign aggression ni haiba mayak sengle Awan ba pamliba youthing makeup thoktuna imaleba ki damak karigumba kharat tawramduna kangkhong chairaba lamdam asi semdok minasi haina Democratic People's Front DPF ki president Dr Narengbam Rajiv Kumar na phongdokre wafam asi ngarang Thangal Bazar gi MG Avenue da leiba hotel yaifabada pangthokiba DPF da nongna yawraklaba miyoisingbu taramna okpagi tawramda phongdokibani tawram aduda DPF ki president Narengbam Rajiv Kumar SKL gi chairman oibada natana Kumbi College ki retired principal Laichonbam Gopal, retired district and session judge Aribam Nautini Sori Devi, social activist Sankasar, social worker Hasimuddin Thobal Mayum, socio-political activist frontman Ishan Dak H. Lokesor, Elias Malemngan Bana Singbana Atoba Mitung Lensing Oina Charuk Yaki, Loinana DPF that Nong Changlaba Mui Taratret Oki, Toromaduga Mari Lenana DPF ki President Dr. Narengbam Rajiv Kumar na Makatan Hai, Manipur gi Luraba Tanpam da Miam na Lauriba Kongliba Mayam Asida, political will ama Yaudragadi Yaroi Haibagi, Resonant Party Asi Linkatibani, Hariba political party Asida Pesa Yaudana, Miamgi Seba Toning Basingi Oinasu, Tong Launa Hangli Amadi, Lakaduriba election Asida, Horriba Youth Singna Wakal Taminaba Matam Oide, Senza Thumza Tauraga, Mi Komlaga Drama Tauriba Singi Matam Loide, Awonba Manipur Ama Purakna Bahona Minerasi, Maruoina, Party Asida Hana Mamangda Board, Leblam Laba, Cabinet state to kraba miyoi amata party asida changaloi tonganba regional party ama oina form tawbanina youth singda hena focus tawi awonba pamliba youth sing makeup thoktuna ima leba kidamak karigumba kharat tawramduna kangkhong chairaba lamdam asi semdok minasi haiki Kamjong district Tangkhul Naga Khul ahumda terrorist attack chathakiba thodoka mari lainana kokomi gi mingchat sokpa yaba wafam sing ko harna phongdorakiba laibak thibani amadi Indore Myanmar ngamkhai paringda khundariba micham miyamna tasengna thengnariba awaba sing nathai hanba wafamni haina kokomi na phongdorakli kokomi na thadorokpa cherol amada kokomi da onsinduna attack tawbagi mahut daida leiba civil society organization ama oina miyamgi asumba demand sing haibadi Indore Myanmar ngamkhai paringda security ki akan mathabak lokakadabani foreign origin army militant sing kudakta loisingadabani border da khundariba awaba taraba micham miyam ngak chenbagal loinana makoigi rehabilitation ki thabak lokhatlu amadi India gi sovereignty da singnarakpa thabak thong sing chathariba asi cross border militant activity singi matangda transparent oina tigatkadabani haiba asina punna kholau lawminasi haiki serolsina makhatan hai Manipur gi micham miyam gi mathakta terrorist singna akiba panglaba hingsa gi thawdok kaya ama chathakiba matamda kohar amadi manaba
organization sing amatana artha thokna condemn tawkhiba laite jiribamda pikliba angang yauna nupi taruk tamchina hatkhiba thodo adugi matangda wa amata ngangkhiba laite tronglawbida pikliba angang macha ani hatkhiba mamangda sokhiba thodok adugi mayoktasu kohana wapam amata phongdokhiba laite amadi handakta ukrul district ki tika somkolda attack chathaduna tangkol micham ani hatkhiba thodoki matangdasu yamna serious oina condemn tawba laikide hainasu maral siri micham miyamgi punsi ngak senaba ingtapa hanjilaknaba amadi security ki matangda leptana kanna wa ngangi haibasi Manipur miyamna hena khangnaribani amadi kanana tumina lesili kanana wa ngangli haiba asisu mayek sengna khangnarabani haina kokomina phongdorakli Haukiba chahi lisingani kunmanga ki April kungani thoida terrorist na sathagiba Pahalgram attack laman khumba oina India na sathagiba Operation Sindurda thawaina pontha oikraba Manipur dagi Deepak Chinga khamgi ahanba kumhon lakpada Home Minister Govindas Konthok jamna ikai khumnaba utlakli loinana athoba singna lebaki oina kathuk liba kaya adu matam chuppagi oina kangomdana lehoragani haina su phongdorakhi Home Minister Govindas Konthok jamna social media da thagalakpa warol amada hai athoba Deepak Chinga khamna laikidaba chahi ama mapung chapchana pharaklabasu mahaki mathongna maringjel maribak ningba amasung masagi mathauda pukning changba yauna chingna ningai oiba mangunsing singtha ningai oiba magunsing aduna ngasisu Indian khudingba ki thamoida anoba inot ama hapli mahakna kathokiba aduna armed force personnel singna lebak asigi tangdu leitaba ningtamba amasung security da ngak chenaba lawriba thodang sing adu nahongrana miyamda ningsing halle numit asina lakpada laikhidrabagi imung manungki damak miyam amasung lengakna lepli amasung khwaidagi awangwa thaki kai khumnaba utli athoba asina lebak ki damak kathokiba adu kaidongaida kangomdana lehoragani haiki Thongju Kendra ki MLA su oiriba former minister Thongam Biswajit su social media da thagalakiba warol amada hai BSF personnel Deepak Chinga kham Operation Sindur gi charuk ama oina India amasung Pakistan ani gi marakta soknakiba cross border firing amada thawaina pontha pikibani mahakna laikidaba asi ngasi tharaga chahi ama chapchana mapung phakre adum oinamak mahaki mathongna maringjel amadi mama lebak ningbagi wakalon adudi ngasi su lebak asigi miyamna kangomdana leihori mahakna mama lebak ki damak amasung lebak asigi ngamkai ngak senabagi damak laukiba thodang adu lebak asigi mipung khudingmak ki thamoida haktuna lehoragani Manipur gi miyam khakta natana India pumbana athoba Deepak Chinga khamgi maphamda ikai khumnaba utli haiki Excise employees singi oina haujik fawa lengaki maikaidagi revise pay ROP lisingani tarataruk thabak oina onthoktabagi mayokda matam kaktaba seize work strike ki khongjang tha asigi tara nepal dagi changsil lagani haina All Manipur Excise Employees Welfare Association Manipur gi General Secretary MD Isak Sheikna thadorok pachirol amana phongdokre chirol asina makhata na hairi excise employees singi oina revise pay ROP lisingani tarataruk asi chanahanba All Manipur Excise Employees Welfare Association Manipur gi maikaidagi lengaka mari lainaba singda kayarak hanna haijaba yauna representation kayasu pisinduna taknaduna lakhibani loinana authority gi maikaidagi su demand asi piragani haina kayarak hanna thajaba pirakkhrabasu ngasi phawba thabakta onthokdana leiri matam sangna demand sing asi thabakta onthokdana lakpa asina maram oiraga excise department da thabak tawriba employee singda pendaba kaya phawle maram aduna lengaki maikaidagi revise pay ROP lisingani tarataruk asi ing lisingani kunmarigi January amadagi lebak asigi oina chanakhiba matam adudagi paraga state asigi excise employees singi oina su chanaragani haina lengaki maikaidagi chapchaba thajaba ama piraktriba phawba tha asigi tara nepal dagi hauraga matam kaktaba seize work strike khongjang sing changsinnaba All Manipur Excise Employees Welfare Association na warep laure loinana police personnel singomna excise personnel singsu 13 months pay pinaba amasung ration money pinaba association asigi maikaidagi demand tawri government ki maikaidagi su excise department gi employees singi interest da lairiba issue asi athuba matamda loisinaba thabak paikalakani haibagi thajaba adu thamli haina phondorakli Manipur lengaki chief minister women's economy empowerment scheme amadi lengaki chakhot thorang sing kumbi kendra dadi BJP gi oina vote khombagi khulai oina sijinare haina social worker sanjoi hanthemna phongdokre mahangna makhata na hai haukiba chahi lisingani tarataret ki angan bacharukta pangthokiba 13 suba Manipur Vidhan Sabha gi mirep mikhal gi election campaign da lengak pairiba BJP gi MLA gi worker singna laikai da chattuna Manipur lengakna paikhat kadaba chief minister na
लाउथोकिबा मणिपुरगी नुपीसिंगी सेटमिटलोन फगतहन्नबगी सेल्फ हेल्प ग्रुपसिंगी खुथांगदा थादरगा पांथोकदोरिबा चीफ मिनिस्टर्स वुमेन्स इकोनॉमी एम्पावरमेंट स्कीम असि कुंभी केंद्रददी हाइरिबा स्कीम असिगी बेनिफिशियरी सिंग पुमनमक मयुम बीजेपी की फिराल थेटगदबनी अमसुंग बीजेपी दा वोट पीगदबनी हाइदुना स्कीम असिबु मियामदा लाना उहनबा होनबदा नतना फाजिनख्रबा फज्जख्रबा स्कीम असिबु मसक थियले करीगुंबा स्कीम असिगी बेनिफिशियरी सिंग बीजेपी की फिराल थेटबगा लोइनना बीजेपी दा वोट पीगदबा असेंगबा ओइरबदी मरी लेनबा डिपार्टमेंटना हिरम असिगी मतांगदा मरिक सुंबा स्कीम असिगी मतांगदा लेबाक मियामदा सेंगदोकपियु नत्रगा कुंभी केंद्र की लेकाई लेकाईदा बीजेपी एमएलए सिंग वाकर सिंगना स्कीम असिगी मतांगदा लाना संदोकलिबा असिंग असि खुदकता तोकपियु हाइना मरी लेनबा डिपार्टमेंट के पुनिंग चिंचिलगली मसीदा नतना हौजिक कुंभी केंद्र की मनुंग चनबा हाउतक पार्ट लेरिबा फिशरी डिपार्टमेंट की मकादा सही की लीज संदोक्तुना nga फार्म तोहलिबा हाउतक रीजनल पेंगबा सीड फार्मिंग की गामी सिंगदा बीजेपी दा वोट पीगदबनी मयुमयुमदा बीजेपी की फिराल अमसुंग एमएलए की पोस्ट थेटगदबनी हाइना गामी सिंगबु लाना पुनबा होनरिबा असि इफोंग फोंगना करप तौबनी वोटर सिंगी secrecy of voting थुगाइबनी असिगुंबा अरानबा थोंगी नेचर ऑफ कैंपेन असिदा लेबाक मियामना थाजबिगनो अमसुंग मरी लेनबा डिपार्टमेंट असु मियेंग चंगबियु हाइरकली बीजेपी की लुचिंगबा हेमंत बिश्वास शर्मा ngasi ayuk pung 13 makhai tabada असम की चीफ मिनिस्टर ओइना वाचक लौरगनी वाचक लौबगी थोरम गुवाहाटी की खानापारा दा लेबा कॉलेज ऑफ वेटरनरी साइंस की प्लेग्राउंड दा पांथोकनी थोरम असिदा प्राइम मिनिस्टर नरेंद्र मोदी अमसुंग यूनियन होम मिनिस्टर अमित शाह सरुक यागदौरी ममांग थक्ता अमुक्ता थोखिद्रिबा मोंग अमदा बीजेपी ना लंगाकपा स्टेट पुनमकी चीफ मिनिस्टर सिंगसु ngasi gi wasak lobagi thorom asida saruk yagadori manipur gi chief minister yumnam khemchan thorom asi yaunanaba guwahati da thungre manipur legislative assembly da amuk phawba punsi yakhitraba manipur lengaki deputy chief minister nemcha kipgensu deputy chief minister losi dikho mla sapam ranjan awangbam nimai md nasir l susindro amasung moirangi ex mla पृथ्वी रासु सरुक यागदौरी मखोय लोइनमक हौजिक गुवाहाटी दा थुंगलगा लेखरे ममांग थक्ता मणिपुर की ओइना हांगदुना लेरिबा मिनिस्टर तरेट की फम असम की मिखल लोरबा तुंगदा मेंसिनगनी हाइना ngangnakibadुगी मतुंग इन्ना ngasi अनोबा लेंगाक अमा अमुक वासक लौरगदबना मथंग की मिनिस्टर एक्सपांशन असि मणिपुर दा मिजेंग थमलकनी हाइना लौनरी अदुमकबु करम मतमदा मिनिस्ट्री एक्सपांशन तौगदगे हाइबा हौजिकमकी ओइना कना अमतना हाइबा ngamdari पावसिना मखाताना हाइ वाइ खेमचान लेंगाक था अहुम रोम फाखरब मतुंग फावदा मिनिस्टर एक्सपांशन तौदबगी मरम असि बीजेपी की हाई कमान अयाबा पिरक्तबगी नि हाइना मखोय मसेल फोंदोकनबा लई हाई कमान की कल्चर ना मरम ओरगा स्टेट असि की चीफ मिनिस्टर की मनिंग तंबा मणिपुर की ओइना लैखिद्रे हाइरबसु था अहुम रोम की लेंगाक मतम असिदा खंगबा ngamkhre हौजिकसु मिनिस्ट्री एक्सपांशन की दमक चीफ मिनिस्टर ना हाई कमांडा निंगथिना वारी छानबा अमा चंगली करिगी दमकता नेशनल लीडर सिंगना मणिपुर की मिनिस्ट्री एक्सपांशन असि हौजिक फावबा मना मनेल नाइदना तुमिन्ना लिसिलिबनो हाइबा वहंग असिनी कनामतना फोंदु हाइबसु याद्री अदुम ओइनमक मणिपुर की राज्य सभा की एमपी इलेक्शन असिगा मरी लेनगद्रा हाइना निंगपुंग अंगनबदी लई हौजिक मणिपुर की राज्य सभा की एमपी ओइरेबा महाराष्ट्र लैसेंबा सनाजावबा मथंग था हाइबदी जुन 12 दा मतम लोइरे चही 3 की ताम लोइरबा मतुंगदा अनोबा एमपी अमा खन्ननबगी मिखल की नोटिफिकेशन असि था असिगी अरोइबा सरुक्ता पांथोकलबा याई लेंगजुम की अनाबा अमना मरम ओइरगा ओलंपिक्स की सिल्वर मेडलिस्ट मीराबाई चनु लेबाक असिना युम्बु ओइदुना पांथोकपा एशियन वेट लिफ्टिंग चैंपियनशिप 2026 सरुक यारोइदौरी गांधीनगर की महात्मा मंदिर कन्वेंशन एंड एग्जीबिशन सेंटर दा ngarangdagi हौरगा मे 13 फावबा पांथोकदबा चैंपियनशिप दा सरुक यानबा मीराबाई थौरांग तौरंबनी अदुबु लेंगजुम ग अनाबा फत्तबना मरम ओइरगा सरुक याबा ngamloidौरी कुमजा 2010 दा पांथोकिबा टोक्यो ओलंपिक्स दा सिल्वर मेडल फंकिबी मीराबाई चनुना हौकिबा फेब्रुआरी था दा पांथोकपा मोदीनगर दा पांथोकपा नेशनल चैंपियनशिप दा सरुक याखी लेंगजुम की अनाबा लेना चैंपियनशिप अदुदा महांगना किलोग्राम 94 की कैटेगरी दा गोल्ड मेडल फंकी मसागी चही 38 सुरबी मीराबाई चनु कुमजा 2019 दा हांगजाव दा पांथोकिबा एशियन गेम्स दा अशोक अपन नंगखिबदगी फिबम फगतहनबा ngamdana लेरखिबनी चही असिगी लोसिलमदाय दा पांथोकदबा कॉमनवेल्थ गेम्स अमदी एशियन गेम्स यावना मरु ओइबा चैंपियनशिप सिंगदा सरुक याबा
ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC ꯅꯥꯒꯥ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯆꯝꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ KNAB ꯁꯨ ꯑꯁꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯅ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄꯗ ꯅꯠꯇꯅ ꯌꯨꯝꯀꯩ ꯀꯌꯥ ꯃꯩ ꯊꯥꯔꯛꯇꯨꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯠꯇꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯤ ꯀꯨꯝꯖꯥ 2015ꯒꯤ ꯑꯥꯒꯁꯠ 3ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯅ ꯀꯟꯐ꯭ꯂꯤꯛꯠꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯃꯁꯛ ꯈꯪꯕ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯂꯩꯔꯦ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤꯗꯤ ꯅꯥꯒꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯊꯝꯂꯝꯕ ꯂꯝꯁꯤꯡ ꯈꯣꯞꯆꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤꯌꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯤꯉꯩ ꯀꯨꯝꯖꯥ 1990ꯒꯤ ꯃꯇꯝꯗ ꯂꯥꯛꯈꯤꯕꯅꯤ ꯀꯨꯀꯤꯒꯤ ꯑꯦꯟꯁꯦꯟꯇ꯭ꯔꯦꯜ ꯂꯦꯟ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯜꯂꯣꯡ ꯑꯃꯅꯤ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗ ꯆꯪꯖꯐꯝ ꯄꯤꯔꯨꯕ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯥꯒꯥꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯧꯖꯤꯛꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄ ꯀꯨꯀꯤ 300 ꯍꯦꯟꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯅ KNAB ꯑꯃꯗꯤ PDFꯇ ꯏꯟꯁꯤꯟꯗꯨꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯝꯂꯤ ꯑꯃꯗꯤ ꯋꯥꯡꯂꯤ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯍꯜꯂꯛꯈ꯭ꯔꯦ ꯅꯥꯒꯥꯅ ꯎꯠꯂꯨꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯤꯔꯛꯂꯦ ꯂꯤꯌꯥꯡꯃꯥꯏ ꯑꯃꯁꯨꯡ ꯏꯟꯄꯨꯏ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯦ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯊꯥꯖꯤꯟꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯒꯥꯒꯤ ꯈꯨꯜ ꯁꯤꯅꯥ ꯀꯩꯊꯦꯜꯗꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯁꯤ ꯅꯥꯒꯥꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯣꯔꯦꯅꯔꯁꯤꯡꯅ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯥꯀꯜ ꯑꯃꯈꯛꯇꯗ ꯇꯣꯡꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯃꯤꯌꯥꯝꯅ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯍꯨꯠ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯍꯜꯂꯨ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯌꯥꯎꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡ-ꯇꯝ ꯑꯅꯤꯃꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯝꯄꯥꯛꯇ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕꯒꯤꯗꯃꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯣꯕ ꯕꯣꯝ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯀꯥꯞꯁꯤꯟꯕꯗ ꯅꯠꯇꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯩ ꯍꯥꯏꯅ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯔꯥꯙꯥꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯨꯕꯁꯤꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 12ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯡꯊꯣꯝꯕꯝ ꯔꯥꯙꯥꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯝꯄꯥꯛ ꯂꯝꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯊꯣꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯀꯌꯥ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯑꯃꯁꯨꯡ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯣꯄꯔꯦꯠ ꯇꯧꯔꯕꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯡ-ꯇꯝ ꯑꯅꯤꯃꯛꯇ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯑꯣꯐꯤꯁꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ MLA TH ꯕꯁꯟꯇꯀꯨꯃꯥꯔ ꯑꯣꯏꯅꯥꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯏꯔꯦꯡꯕꯝ ꯅꯥꯂꯤꯅꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ
ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯑꯦꯗꯤꯖꯤ ꯑꯦꯜ ꯀꯥꯏꯂꯨꯟ, ꯕꯤꯁ꯭ꯅꯨꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯑꯃꯁꯨꯡ ꯑꯦꯁꯄꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯌꯥꯎꯅ ꯃꯈꯣꯏꯒꯤꯗꯃꯛ ꯄꯥꯏꯈꯠꯀꯗꯕ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯊꯨꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯍꯟꯖꯤꯜꯂꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯔ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯕ ꯄꯥꯝꯗꯕ, ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯄꯥꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯀꯅꯥꯕꯨꯅꯣ? ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯉꯥꯛ ꯁꯦꯝꯕ ꯄꯥꯝꯕ ꯄꯥꯝꯗꯕ, ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯄꯥꯝꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ 2022 ꯃꯦ 3ꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯝ ꯖꯥꯂꯦꯡꯉꯝ ꯑꯃ ꯁꯦꯝꯕ ꯑꯃꯨꯛ ꯍꯥꯏꯕ, ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯨꯛ ꯍꯥꯏꯕ, ꯍꯧꯖꯤꯛꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯏꯜꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈꯝ ꯊꯦꯡꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄ, ꯌꯨꯝꯀꯩ ꯃꯩ ꯊꯥꯕꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯒꯤ ꯆꯩꯔꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯁꯤꯟꯒꯗꯕꯅꯤ, ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛꯎ ꯑꯃꯗꯤ PR ꯊꯝꯕꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯆꯩꯔꯛꯇ ꯔꯨꯂꯤꯡ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕ ꯀꯦꯝ ꯇꯧꯅꯕ ꯑꯃꯗꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯣꯕꯤ ꯆꯠꯊꯗꯨꯅ ꯐꯝꯕꯥꯟ ꯂꯥꯟꯒꯤ ꯈꯝ ꯊꯦꯡꯕ ꯀꯟꯁꯄꯤꯔꯦꯟꯁꯤ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯆꯩꯔꯛꯇ ꯀꯨꯀꯤꯁꯤꯡꯅ PR ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ PR ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯒ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯗ PR ꯆꯍꯤ ꯑꯃ ꯆꯨꯞꯅ ꯊꯝꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ PR ꯂꯩꯉꯥꯛꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯛꯀꯗꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕꯒꯤ ꯃꯈꯥꯗ CM ꯌꯥꯎꯅ ꯗꯤꯄꯨꯇꯤ CM 2, ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ 5ꯈꯛ ꯂꯩꯕ ꯂꯩꯉꯥꯛ ꯁꯦꯝꯂꯒ ꯃꯇꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯉꯝꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 12 ꯂꯩꯒꯗꯕ ꯂꯩꯉꯥꯛ ꯑꯦꯛꯁꯄꯥꯟꯁꯟ ꯑꯃꯗꯅ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯉꯥꯛ ꯁꯦꯝꯕ ꯄꯥꯝꯗꯕꯁꯤꯡꯅ ꯏꯟꯁꯤꯜꯂꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤꯗ ꯂꯩꯉꯥꯛꯇ ꯂꯩꯕ ꯄꯥꯝꯗꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯂꯩꯕ ꯄꯥꯝꯕ ꯑꯅꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯧꯇꯨꯅꯕ ꯆꯥꯎꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯥꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤ ꯏꯔꯥꯡ ꯄꯥꯝꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯂꯩꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯃꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯏꯔꯥꯡ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯊꯣꯛꯍꯜꯂꯤꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯂꯧꯏ꯫ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯁꯤꯟꯕ, ꯂꯩꯉꯥꯛ ꯊꯝꯕ ꯄꯥꯝꯗꯕꯁꯤꯡ ꯑꯗꯨ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯊꯧꯅꯥ ꯂꯩꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅ ꯂꯩꯉꯥꯛꯀꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯍꯟꯅꯤꯡꯗꯕ, ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯄꯥꯝꯕꯁꯤꯡ ꯀꯅꯥ ꯀꯅꯥꯕꯨꯅꯣ? ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯀꯣꯡꯗ ꯇꯥꯏꯅꯕ, ꯁꯝꯕꯜꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯣꯏꯗꯕꯅꯤ꯫